Aramada hauzik phawgi maroiba pawsingda hapta amada numit humni paigadaba Imphal Dimapur Guwahati flight service ngasi Manipur ki Chief Minister N Birena hawdokre. CAB ki matangda manpack na sinduna amuko gi office da miyam gi oiba mifam sathari. Asi Manipur da chatnarakpa taragadi BJP ki MLA sing amadi MP pumnamakna daite pugadabani haina AITC gi state convener Dr. TH Inausana lengakta cheksin wa thamkhre. Assembly ki Women and Children Committee na ngasi Manipur Central Jail da phibam haktheng na chatuna yengsinkhre. Amadi Kokomigi Nupi Thomi Singna MP Dr. Ranjan gi mayum da thomjin khre police ka chauna muknaba thokre. Kurumzari Times of Manipur gi nungthil gi paw mityeng tabiri ba singbu bidyapati mayang lambam na taram na uksabaga loinana haujik paw macha khaina pizari. Hapta amada numit humni paigadaba Imphal Dimapur Guwahati flight service ngasi Manipur ki Chief Minister N Birena hawdokre. Imphal gi International Airport tagi pangthokiba launching ni thoram aduda Chief Minister N Birena ngasi dagi hawdokhiba flight service asina Manipur amadi Nagaland anigi marakta lairamba mari hena chesin hanba ngamlagani laibak amaga gi marakta nungsi sanana laiminaba hotnabada transport amadi communication gi achauba role lay. Haukiba chahi kayagi mamangdagi Imphal Dimapur asi makha lambi khakta lairamba adu nongthakki lambi gi khudong chaba lairamdaba adu ngasi haudokliba asina laibak animakta kanaba kaya piragani haiki. I must express my profound happiness that direct flight service between Manipur and Nagaland will become a reality today. Connectivity is the only way to connect people to people. The relationship between the Nagaland and Manipur earlier was so good. RCS Urangi scheme gi makhada hapta amada yumsa kaisa irai amadi nongmaijung nimit khudingi paigadaba Alliance Air gi ART 72600 asi amukta miyoi humpuga nipan dagi humdraga nipan phauba puba yaba flight ni. Hauzik Sathariba Parliament ki mifamda puthoknabagidamak Union Cabinet na ayaba pikhiba CAB nauna tawkhiba drafta Manipur sokan loi haiba wafam yaudaba amadi CAB na sohan lakba yaba sing yauna lamdam asigi miyamna laugadaba thaudangi matangda ngasi manpack na sinduna amuko gi office da miyamgi oiba mifam sathari. Mifam aduda lamdam asida lairiba tongan ba political parties singi mihut sing CSO sing mahiroi lup sing amadi miyamna saruk yaki. Manpack ki convener Yumnamcha Dilip Kumar ne preside tawduna zathariba mifam aduda Manpack ki maikaidagi Union Home Minister unarubagi paudam miyamda thamki amadi mifam aduda saruk yabasingna masa masagi oiba wafam sing phongdoknaki mifam aduna warep khara lauraba yai hairi. CAB ga mari lainana Delhi da manpack ki team ama chatluraga halakpada airport manaktagi manpack ki luchingba ahumbu Manipur gi police team na detain tawkhiba adu Manipur Democratic People Alliance amadi Manipur People Democratic Front ki na akan mamong da yaningda phongdokre. Ngasi Manipur Press Club ta pangthokhiba pawgi mifam aduda political party mapan gi mihut ama oiriba AITC ki state convener Dr. TH Inausana Singhana
Pulisna sathakhiba thawong adu leibak macha tadaba lujadaba thawongni security forces singi thawong asi matungda tawdabana achumba khongthang oigani haikhi mahakna makha taraduna CAB asi manipurda chatnarakpa taragadi BJP gi MLA sing amadi MP punamakna daite pugadabani Lok Sabha gi MP RK Ranjanna CAB pass tawduna chatnaraklabadi Manipur soktanaba clause ama hapkani haibasi Manipur gi CM amadi MP na haikhiba wafam adu angakpa poki Bill aduda hapkadoriba clause adu karino haiba miyamda sengdokpiu amaromda lakliba tang tarada nesona kauriba total shutdown da political mapana su saruk yagani amadi makhoina larokpa wareptasu sawgatkani haikhi Mamangda CAB gi matangda Manipur gi MP RK Ranjanna Manipur amadi Manipur gi CM gi wafam party asina angakpa phawi CAB pass tawduna chanarabadi Manipur lengana masi soktanaba Manipur soktanaba clause ama hakuni habise Manipur gi CM Manipur gi MP na haikiba wafam se masi ngaktaba ngamde maramdi hakodrebe clause adu Manipur gi chief minister amadi Manipur gi leiriba MP sina karino hakodrebe posak ase khangbirabra habise achouba wahangni khanglabadi madu hakodrebe clause adu public domain da ngasimak thambi waidana front ki maikai degi amadi ai isamak ki party maikai degi EITC ki maikai degi madu akan momong da demand tauri Assembly Women and Children Committee nanga si Manipur Central Jail gi phibam hakthek nana chatuna yangsinkhre committee ki chairman chu oiriba MLA AK Mirabai na luchingba team aduna Manipur Central Jail gi akoima mafam sing amadi jail da leiriba inmate singa hakthek nana unaduna wari sanakhi ngasigi khoksat aduda mioi taret na sabak committee adugi manungda MLA P Prozen Fazur Rahim T Robindro amadi Usap Udin Saruk yakhi Yangsin khongsat aduga mari leinana committee ki chairman su oiriba MLA AK Mirabai na jail manungda leiriba inmate singna haraute amna leiramba amadi masagi senthok lambi leinaba akhanaba vocational training gi makhada masana masabu thabak pijaba ngamnaba hotnaramba asi tasengna nungaiba poki haiki Laiba jailda laiba nupising inmate haiba tare laiba mayam singa sigi oinadi yamna makhoi yam haraute yamna lehawi loinana training tawdana makhoi gi laiba wakhalon asi makhoi na chaluriba tongan ba makhoi different crime ngakta ni lairami basi adubu makhoi gi punsida anauba makhoi gi senthok lambi leinaba vocational training na chingba Mamang degi continue tawduna jangjali housing department na makata na 15 degi 30 capacity hengalagani haiduna ngasi department ki director na sutakpire Committee asna lenga ki makhada leiriba nupi amadi anganga mari leinaba loisang singda kari thabak thoram sing paikhatlibage haibadu makhata na yangsilagani maru oina social welfare loisangda aranba thawong kaya chachare haibagi Wakat sing pause singda phonglakpa thengnare maram aduna athuba matamda committee asina yengsilagani haiki tongan ba department singda lairiba egoi child labor gi egoi gi children home singda matau karamaina chalairi haibena singba mayam singase lairiba egoi timasi committee gi timasina makata na thigalaga madu egoi afaba londa Lairamagana hena phanaba suggestion piba amadi karigumba asoiba leiramaga ju sumthokna bagi tanja haibado launa bagi damakta makata na koigi hariba assembly gi women and child committee na makata na junction gi gani haibasimak tamjari makata ba pau bijadring in the break amatang lauzari NG Enterprises. Please avail our 24/7 services. Facilities available. All tent house items. Nachon, photographer, sound, light, fresh flower decoration, mandop services and many more. For more details, please contact NG Enterprises, Thangmiban Sinam Lekai, Imphal West. Contact number 600-9061-451 or 9089-211-7713 or email us at nisikanta@gmail.com. Admission Notice 2020 Heritage Convent, Oripok Bachaspati Laikai and Naramthong Kholem Laikai, Imphal, Manipur.
Admission open for preparatory, nursery and KG. Minimum age for preparatory 3+ years, for nursery 4+ years, for KG 5+ years as on 1st of April 2020. Application form available from the school office at Heritage Convent Campus 1 at Uripok, Bachaspati Legai on 8th of December, Sunday 2019, between 10 a.m. and 2 p.m. Choosing the right school for your child is one of the most important decisions you will make in your child's life. Come, be a part of the Heritage family. Prospectus will be issued against production of birth certificate. For further details, please contact Heritage Convent. Break ki matungda makha taba pausingda Kokomina tha asigi taragi mamangda akhanaba assembly mifam kauduna Manipurgi apunba ki saktam amadi ngamkhai kaihandanaba warep lau haina taksilladuna ngasi nungthil lok sabagi MP oiriba Dr. Ranjan gi kongbada leiriba mayumda thomjinkhre masing yamlaba nupi singna MP gi mayum tamna sangsilakpada mangzaunana yum adubu ngak senduna leiriba security singa akanma mongda muknaki tungda nupi luchingbi taruk khangatuna MP gi mayumda changhanki adumoinamak MP masa haujik Delhi da leikhibana maram oiraga unaba fangkhide Haukiba chahi kunmari lisang sitna chathaduna lakpagum chahi asigi oina hana minister oiramba laikhidraba moirangthem ibotombi ki kunmanga rak suba ningsing thauram moirangthem ibotombi memorial trust hairokna sinduna ngasi hairok part 2 mayai laikai da leiba divine life club ground da pangthokre loinana hairok assembly constituency gi miyamda thagi pension yenthokpa idan tauba amadi laikhidrabagi photo da miyamna haikat laikat tambana thauram adugi mapungoiba saktam sing oiki Thoram maduda saruk yakiba singna laikhidraba moirangthem ibotombina hinglingai matamda kendra adugida natana leibakidabakta tawramba thaudang sing singthaduna wafam kaya fongdoknaki India da Manipurna Wakal laina nabagi chang khwaidagi wangba state ama oire haina Indian Psychiatric Society Manipur State Branch ki Secretary Dr. S. Gojendra na phongdokre ngasi suicide prevention everyone concerned haiba hiramda hotel Imphal da pangthokhiba Indian Psychiatric Society Manipur State Branch ki kunsuba annual conference da saruk yakhiba Dr. S. Gojendra Manipur na India ki manungda khwaidagi wakal laina nabagi chang wangliba asi afaba khudam amadi natte lamdam asida thokliba thaudok wathok kaya asinasu wakal laina nanabagi maram ama oiri amaromda suicide tawriba miyoi ayambana wakal laina nabana anambani suicide tawriba miyoi aduna suicide tawdringai matamda suicide Tauragani haibagi khudam changdam kharadi adumak piramgani khudam sing adu ga loinana tinariba miyoi singna khangdoktuna miyoi adubu wari watai taurabadi suicide tagi kalhobangam gani haiki aduga aina siga thamjariba wafamdi conference ki kanoina habdi suicide ki maram se thigat matamda chaada marfu tagi marfu taradi mental health causes oiba psychiatric causes oiba aduna sigi causes se kona thigalaga kamaina se ngakthokpa ngamgani asigi early diagnosis kamai tawni kamaina khu treatment chathagani haibagi pandamda manipur da leiba doctor psychiatrist doctor mayam mental health professional mayam haibadi psychologist psychosocial worker pullaga akona chai kuding si conference pangthok jabane Manipur Legal Services Authority Imphal-gi sponsorship makhada District Legal Services Authority Thoubal amasung Thoubal District ki Khongjom Salt Village da leiba Slopland Public School amadi Legal Literacy Club anina punna sinduna nongmagi oiba legal literacy amadi quiz ki thoram ama ngasi Slopland Public School da pangthokre
Thauram maduda Family Court Thaubalgi Judge Salam Imochana Athoiba Mitungland Slopland Public School ge Principal Nahakpam Bablin Maitaina Thauram Mapu Aduga District Legal Services Authority Thaubalgi Secretary Asem Tarun Kumari Debina Akhanaba Mitungland Oina Saruk Yaki Advocate Khoisnam Lembisana Maidingona Child Friendly Legal Services to Children and Their Protection Scheme 2019 and Childline 1098 aduga Advocate MD Jakir Hussainna Solid Waste Management Rules 2016 haiba hiramasida resource person sing oina wangangki Mahiroi sing na hanglakpa wahang singi pakum singsu ngasigi resource person sing na piki tungda thauram aduga mari lainana quiz ki thauram amasu pangthokhi program asida quiz program pangthokpaga loinana makok mathang takiba mahiroi singda mana mathumsu yenthokhi Bisenpur District Police ki SP gi mityang makhada Police Commando Police amadi nupi Police yauna ngasi ayuk kongkham makha laikai gi akoiba mafam singda paksana thibo humagi thabak sathakre nupa nupi punna chahumga nifu masak khangdokpagi thabak sathakhi maduda KYKL gi bailout ani makhatana wahang pahung sathanaba phagatkhre hairi More Police Commando gi Kangbuna, More DI Parking Manaktagi Mioi Ama Brown Sugar Gram Tara Humdega Konana, Mioi Ama Fare, Paraba Mioi Adu Thaubal District ki Uyan Awang Laikai Dagini, Nepram Romesting Chahi Kunga Humdoi Apokpa N Rajendro Kawi, Mahak Maruti Band Registration Number MN05A6113 gi, Driver ni Brown Sugar Sing Adu Gari Adugi Battery, Kobar Manung da Haplaga, Punanaba Hotnarambani Hairi. Kumza lising samapan marfudarani thoigi December tarukta Ayodhya gi Babri Masjid thugai khebagi ningsing numit pangthokpaga loinana thaudok adu yaningdaba phongdok laduna ngarang Thaubal district ki Lelong Kaithel amasung Imphal West ki Mayang Imphal Kaithel de miyamna protest tawkre All Indian Imams Council Manipur State ki lamjing makhada pangthokhiba protesting aduda miyamna masjid thugaiba terrorist ki thawongni secular democracy ki magun ngakadabani thugai khiba mafam Adumaktada masjid amukhana sagadabani aikoi achumma wayal pami ningsing bana ngakthoknanaba pambaini sumdaba wayal gi mayokta punna lepsi wayal pami achumma wayal taw haibana singba kholau kya su lauki Lilong Kaithel de chathakhiba protest aduda saruk yakhiba All Indian Imams Council Manipur State ki committee member Mufti Amir Subahan na masjid mang takhan khibagi thaudok adubu yamna kanna yaningdaba wafam kaya phongdokhi thaudok adu India gi phajakraba puwarida amuba kalina taisinbani leibak asigi mioi kaya gi thamoida akiba pikhiba kangom laroidaba numit amani haiki Cafen PD Welfare Association Ziribam Branch ki Labor Singa Ziribam ki FCI Godown da Thabak Suba Yaroi Haina Athikma Pirakpadagi Labor Singa Yamna Penadre Amasung Sahi Anigi Contract Inabada Chahi Taramari Taramanga Labor Oina Thabak Suzarak Laba Cafen PD ki Sidmi Kuntragi Maming Su Nauna Inariba Contract Aduda Maming Amapauba Hapiramdre NR Mathai Enterprises ki Paunam Premchan na Cafen PD gi Labor Singbu Jeribam gi FCI Godown Manungda Changba Yaroi Haina Athikma Pirakle Haina Cafen PD Welfare Association gi General Secretary Hais Dinakumar Singhana Paumi Singha Unaba Amada Haikre Mahakna Haiki Karigumba Sinmi Singna Thabak Suba Sanghandrabadi Makhal Makha Kaya gi Khongjang Sisu Changsilagani Haiba Yauna Wafam Kaya Phongdokhi Wildlife and Biodiversity Conservation Committee WBCC Manipurna Leptena Satharakpa Uchek Langsing Phagananaba Drive ki Manung Chana Ngarang Thaubal District Ikop Pat ki Akoibadagi Uchek Langsing Phagatkhre Langsing aduda Uchek Ahingba ama asiba ahum yauram ki hairi langda thuraba ahingba uchek aduna masa kankhatnanaba treatment phajana piraba matung sa phagadaba mafam ama yengduna thadokre Khongjang aduga mari lainana WBCC Manipurgi President Rabi Takhelambamna Uchek Lang Thakpagi Mayokta WBCC Manipurna leptana drive chathaduna lakli adubu Lang Thaktuna Uchek Phanabagi thabaksu leptana chatharakli Lang Thakliba singna gyan
ताबिद्रगदी WBC सिना ड्राइव फना यामना तौरबसु उचेक सिंह कनबंगम लोई मरमदुना लांग थाक्तुना अमदी अतई पांबई सिंह सिजिनदुना लमलक्की सा उचेक सिंह फाबगी हैनबी असि मियामना थादोकपियु हाइखी अमुका हना ब्रेक अमतंगा लौजरी Manipuri ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani. Admission open. Admission open. Sangai tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Traditional Healing Center. Adungai ipaipu haktaktagi chanaraklaba maite hidangna laying jari. Iramdamda fangliba manamasing kaya sizinaduna side effect laitana laying jari. Hakchangi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpangamdana leiba kaya fagalhan mangamba layingni. Ngasi maglengsin birau Traditional Healing Center, National Game Village Road, Lamfelpat 795004. Contact number 961 255 8587. पाखोंग अमा चलके ए चलुने चही अमगी प्लान तौगे हारदी फौ पाम्बी थाबियो चही तरागी प्लान तौगे हारदी उ पाम्बी थाबियो चही चामगी प्लान दी इचाबु अफब स्कूल द महै तमहनबियो इ इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दु द अदुम चांगनाइना कोचिंग तौहनबा मामा मपागा चा मनना वारक वातेमबीबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमबरा चुम्मे यम खंगिको Yes, only Slopeland Public School, Khongjom. Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi set si anu yorokuni, ma'am. Yengbiyo. Che. Sisam fazadro. Sisam fazadro che. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chao pijari. Phare to disi torsia. Bhaiya che seli torsi. Sei se booking tak senjar. Mang ramda umikyo ikon goy buni sangka ब्रेक की मतुंग ताराम नोकचरी अमदी मखा ताबा पाउसिंगदा National Liberation Front of Tripura NLFT na Bharat Laikang na hauzik satharibu winter session da Citizenship Amendment Bill CAB putoktuna pass taunaba laukhalakliba khongthang asi akanba mawongda yaningdaba phongdorakli NLFT gi Secretary General na khutyek piduna thadorakpa cherol aduna hairibadi kumja lisingma samapan nifuga taret tagi hauna leptana mitop kaya changsilakli hauzik mitop singna langoi chanchilaktuna yelhong mising mutkhiba yabagi phibam da lakle mitop kaya ama ngamkhai ngakliba BSF na sel lorga thazilakbasu leptri hairakli
Nongsup thangba Iran gi Kurdistan province da luhongbagi thoram satharingai da gas pipeline pokhairakpadagi thodokta miyoi taramathoi leikhidre nifuga nithoina asok apan nangkhre. Iran State TV report ki matung ina leikhidraba miyoi taramathoi adugi manungda sahi nauriba angang manga nupi manga yauri. Soklabasing adugi manungda miyoi ahumdi phibam luna leiri hairi. Pawasina hai Kudong thiba thodok adu pipeline adugi manakta mai tharubadagi leak oiduna pokhairakibani. Nakal amaromda Chinagi Hunan province ki Luoyang city de leiba fireworks factory ama khanghodana mai sakpagi thodok tasu factory aduda thabak suba sinmi taret leikhidre tarahumdoina asok apan nangle hairi. City administration na factory adugi manager Phajin khibaga loinana wahang pahong chathanaba haukhre loinana city aduda firework factory chalaiduna niyom gi wangmada fireworks ki potlam sing puthokpada athingba thamkhre. Ngase yuk phong kiba pause singi maroiba pausing amuktang punna khangminase. Lamjingba Times Citizenship Amendment Bill CAB na Manipur yelhomi singda sokhanba leiroi Chief Minister Amit Shah gi wafam manpack na thajaba ngamde ngasi CAB gi apunba mifam pangthokani manpack Nation ang awang nongpok sinba thungna ban kokre Union Minister ga wari sanabada Territorial Council semba gi wafam leire Assembly Session kaugadabani Sunil Manipur sokaloi haibadu thajabham thoki Assembly phamlaga hekta yaba natte Y Joy Kumar Babishna Misi CBI na report thagat lakre. Sangai Express, CM na di chapchana thajaba leirabasu manpack di thajaba leitri. Manipur sokaloi haiba chapchana thajai Chief Minister. Thajaba piraklabasu thajaba ngamde manpack. Awang nong pokta December tarada ban kokre. Pok na form, Chief Minister na ILP chatna hanaba taksin kre, cap na asokpa amata pirakloi. MP Dr. R.K. Ranjan nasu Amit Sahada taksin kre. MP Lorhodi cap ki mayokta lepli. Center na awang nong pukpu dumping ground ontoktuna demography hongdokpa pamli Lorho S. Foze. Manpack team Imphal Airport ta thungbaga SP gi office ta detain tawduna thamlure. Hyderabad rap case ta cheneba mari khutthoknabada sire. Naharol gi thaudang CAB na Manipur da kariguma makhal amatagi sohalakadaba leite karambane hen phagadage haibadu Union Home Minister na mafam saba platform da khanghalakani Chief Minister. Manipur da ILP system chana hanaba CM na MHA da taksin kre. Neso na North East sin bathung na tang tarada total shutdown laukthok kre. NPF ki oina ason ba kya leirabasu miyam ki interest ta mangda thamlaga thabak tawgani awangbo Newmai. Huyen Lanpao CAB na Manipur soon danaba thaurang ama natraga ama center na paikhalagani CM. MCS CC exam lisingani taraturki wathok ta chenebasing soidana chairak phangani thajai Advocate Puspa. Neso na CAB gi mayokta December tarada North East ban kokre. CAB gi drafta Manipur sokaloi haiba wafam yaudre. Thajabashu leitre manpack. Sana leibak CAB na Manipur da sungsok sokhaloi CM. ILP chana hanba natraga Bengal Eastern Frontier Regulation extend taunaba CM na haijakre. Neso na December tarada North East total shutdown tawgani laukthokre. Babishna Misi gi case CBI na investigation hokre. Khungangi mapau Lunan ba khungang chingi khul da su leirami. Gang rap tawraga mai thaduna doctor hatpada cheneba mari police na hatkre. Ichel Express CAB na Manipur gi yelhomi sing sokhandanaba center na mechanism ama athubada laukhthoklagani CM. Kokomi gi thomi sing police na koitan tanabagi thabak sathari basi khudakta lepkadabani Sunil Karam. Iraibak Union Home Minister na pirakhiba thajaba peningai oide. Manpack ki miyoi sing police na phajin khiba leite. CAB na Manipur sokandanaba Union Home Minister na mafam matam chana lauthorakani CM. December tarada North East total shutdown kokre. Loisilakpada maroiba pau amhana pizari. Hapta amada numit humni paigadaba Imphal Dimapur Guwahati flight service ngasi Manipur Chief Minister N. Biren na hongdokre. CAB gi matangda manpack na sinduna amoko gi office da miyam gi oiba mifam sathari. CAB
ꯂꯝꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯛꯄ ꯇꯥꯔꯒꯗꯤ BJPꯒꯤ MLA ꯁꯤꯡ ꯑꯃꯗꯤ MP ꯄꯨꯝꯅꯃꯛꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ AITCꯒꯤ ꯁ꯭ꯇꯦꯠ ꯀꯟꯚꯦꯅꯔ ꯗꯣꯛꯇꯔ TH ꯏꯅꯥꯎꯆꯥꯅ ꯂꯩꯉꯥꯛꯇ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ Assemblyꯒꯤ Women and Children Committeeꯅ ngasi Manipur Central Jailꯒꯤ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ amadi kokomigi nupi thaumisingna MP Dr. Ranjan gi mayumda thomjinkhre police ka chauna muknaba thokre Howzikiti Times of Manipur na pizza ba nungthil gi paw matang sa loisinjare ehenba paw ga loinana numidangi pung makpal da muk phangbigani